Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau. Security force ni haidunasu ekhoigi ichasing na khongjang changsilakpa matamda ka henba thabak chatharabadi action lawgani haina Mukhyamantri Nongthamam Biren hairi. Sahi nauriba mahiroi sing na khongjang changsinbada security force na ka henba thong sing chathadanaba Manipur Commission for Protection of Child Rights na appeal tauri amasung Imphal West, Imphal East amasung Thobal jila singda matam kaktana curfew thamjinkhre. Mukhyamantri Nongthamam Biren hairi Mahiroi ani lekidabagi thawdok adu CBI gi Special Director Ajay Bhabnagarna luchingba kangbu amana thijinba hokre maralebasing sungsoi soidana phaduna chairak fanghangani ngarang Mukhyamantri gi Secretary ta pangthokiba pawgi mifam amada Mukhyamantri na hai Kendra gi Griha Mantri Amit Shah ga paw phaunaraba matungda mihat asigi matangda thijinaba CBI gi kangbu asi Manipurda lakpani pigliba Mahiroi ani hatpada chenaba muising phaduna phangpham thokpa chairak sing phangangani Amaromda, security force na mahiroi singi khongjang lakshina bu honabada nongmai kalok payawna kahenba thabak thawong sing chathaba thengnarabadi makhoigi mathakta sarkarna madik chaba thabak lokhotkani security force ni haiduna su ekhoigi icha singna khongjang changchilakpa matamda kahenba thabak chatharabadi action lawgani haina Mukhyamantri Nongthamam Biren hairi Mukhyamantri na hai Imphal gi school police line manakta sangsin gi khongjang da mahiroi amada jet regiment gi Kangbuna tamthina phuki haba thawdok adugi matangda report piraknaba DGP da khangankre irang hauriba miyambu laksinabu honabada Assam Rifles amadi army sizinaba leite adubu irang aduda makhoi mato karamna mafam aduda sangsin khibero habadu thigatli amadi mara lebesingi mathakta thabak lakhotkani Churachandpur amasung Kangpokpi jilagi tongan mafam singda security force na thibu mugi thabak chathakre police control room gi cherol amana hai miyamna rajniti dol amagi luchingba amagi mayumda thomjilakkiba adu security force ta tiagia sel kaptuna tankhai ki hairi khoisaunaraba miyamna police ki gypsy ama mai thaki aduga police tagi khusukulai singsu munki hairi serolasina makata na hai Manipur police na thawdok asiga mari lenana paksana thibu humugi thabak chathaki National Highway kuntra tareta malpuba gari chani marfuni tho emasung National Highway anida malpuba gari cham kuntra mari akanba security gi sexual thoranga lonana Imphal da changlakre Sahi nauriba mahiroi sing na khongjang changsinbada security force na ka henba thawong sing chathadanaba Manipur Commission for Protection of Child Rights ki cherol mana appeal tawrakli cherol aduna makata na hai mahiroi ani gi photo sing social media da viral oirakharba matungda sahi 15 gi makha da leiriba school gi mahiroi sing na khongjang changsinba haurakpada security force na irang laksinaba phuba chaiba yauna mahiroi sigi pungning wakhal sogan gadaba thawong sing tawbiganu sahi nauriba angang sing na khongjing changsinbada larti charge tawba tegas amasung rubber bullet kapana chingba tawroidabani loinana mathau tarabadi security force na loudspeaker sijinaduna bhab tahanaba honagadabani Sangba yadaba mafam sing barricade matik chana thamgadabani amasung masi phawba ngamlaktaba matang dadai water cannon sijinagadabani hairi Mahiroi ani hatpada chenaba sing phaduna sarkarna akpa chairak pigadabani haiba dabida tongan ba loop sing na ngarang wakat mifam phamki Khurai apunba maira paibi loop amadi lamlong kaithel phambi nupi loop Samurau Naurem apunba loop Peace and Integrity Committee kiamgai amasung Saijapopi Women's Voluntary Association luang sangum chingbana wakat mifam phamki Manipur Home Guard Employees Welfare Association na Home Guard Welfare Scheme gi makada lekhidaba Home Guard thiam Mahesh ki imung manung dangarang lupa lakh amagi senpham kusinakre tabiriba pawasi Akaswani Imphal dagini Imphal West Imphal East amasung Thobal jila singda matam kaktaba curfew thamjinkhre Kakching jila da ngase ayuk pung 5 dagi numidang warung pung 3 phawba aduga Bisnupur jila da na ayuk pung 5 dagi numidang warung pung 5 phawba curfew komthokli Tokpaching Youth Organization amadi Iraba Celebration Committee Hianglam Local CPI na Tokpaching Kaithel Community Hall da Manipur gi apunbagi saktam kahandanaba thamba amadi Janata Irabot ki punsigi matangda nenaba thauram ama pangthokre Assam Rifles na Imphal gi tongan mafam marida miyamga unaduna wari sanakre Imphal da leba Civil Service Organization amadi dukan phamliba miyoi unaduna lamdamasa santi porongnabi matangda khanakre Thauramasiga mari lenana Assam Rifles na Churachandpur jila gi Bungmol Henglep Santing amadi Molhoichin gi khol gi luchingba singa unaduna wari sanakhe Assam Rifles ki PR na thokpa cherol mana hai irangaste lanjina duna Mori amadi Tengnokpol da hangliba relief camp da leiriba miyoi singda lemna layangbi gi thauram pangthokre Ngasi phongba pausi singi maroiba pausingi damak Khetrimayum Premchand leire Premchand Tagachari Suni
ngasi fongliba pauche singi maroiba pausing hairagadi Manipur hojik thokliba irang asigi manungda mahiroi ani bu khulai paiba singna pharba matungda hat khi haiba thodok aduga merlenaba pausing asini narol thodang pausigi ahanba headline asi mahiroi ani mihat thina hatpi khre haibadagi khoshauna raba miyoi kayana khongjang changsen khre security force na bom ka pada miyoi kya asokpan nangduna like nakhre haina banner headline tawri headline asigi makhada subhead oina security gari yauna BJP office mai thaduna amangata thokhan khre curfew tension khre haiba pawasi fonglakle mahiroi ani tamthina hat khi haibagi thodok asiga mailena pawasi tongan ba banner headline tawnarakli banner headline singadu mathang pathok charke huyen lan pauda kuki militant singna mahiroi ani hat khibagi mayokta lengang na suti thadok labasu mahiroi sing amasung miyam amukasu horkre police amasung central force na mathona phudok pada mahiroi yauna chamaga kulumdo shokle haina fongle banner headline asigi manung chana tongan ba subhead kya supiri subhead sing adugi manungda hojik thokliba irang asiga merlena Mukhyamantri Ningthoukhongjam Birena phonglokiba wafam headline tawri headline adudi icha ani bu minung silaitana hatpada January basing sungsoi soidana faduna akan machirak pigani heba wafam asini Sangai Express Manipur edition da school sing chuti thadok labasu mahiroi singna khongjang changchen khi haina banner headline tawduna fongli hariba banner headline asigi subhead ta achumba while phangangani haina Mukhyamantri Ningthoukhongjam Birena phonglokiba wafam yauri People's Chronicle gi banner headline asina RAF na luchingduna khongjang changchen ba mahiroi sing tan khaiba khona bada chamoga humdra hena sokapan nangkhre haiba headline asini Manipur tampakta civil war ga manaba phibam mayoknare security force na mahiroi tan khaibada chama kunmanga sokle ahungi phibam luri haiba banner headline asina Ichel Express ki ahanba headline oiri headline asigi manungda CBI gi team thunglare sport inquiry haukhre hainasu subhead tawre Pongno from Pausidana Manipura amuga thoktriba thodok ama oina security force ka mukna bada mahiroi chama humra manga sokhre haiba Pawasi ahan headline tawri Pawsi asigi anishu headline asi Mukhyamantri Ningthoukhongjam Birena wafam CBI gi special director na tijinba haukhre matam khara pibiu haiba Pawasi fongle mahiroi singi khongjang kankhalakle tear gas na panbadagi cham yankhai hena sokle haiba headline asina sanalebak Pawsi gi ahan headline ni sanalebak Pawsi gi anishu headline asi BJP gi office mai thakibagi Pawsi ni headline asina hairi Thobal District BJP gi office mai thakre mandal gi office thugaikre actor RK Kaiku BJP degi tokle haina lokthokre Irebak Pauseda mahiroi ani hat khibagi investigation CBI na chathakre army na khongjang loi phubagi report kaukre haiba Mukhyamantri gi wafam headline oina fongle Manipur Mail Imphal Free Press amasung Sangai Express English edition hariba pauche sing asidasu mahiroi singi khongjang amasung Mukhyamantri na phonglokiba wafam tongan be headline tawduna fongnaragli Ganfew Melda FCI FSD Tamilong sinuna mahiroi singi interaction program ama pangthokre haina ahan be headline tawri Tamilong Times ta mahiroi ani hat khibegi thodoka merlena khongjang changsen bada nupi mahiroi yauna miyoi kya sopan nangkhre haina ahan be headline tawri Hills Hornbill Express ta Congress langa ki matamda anaubu jila sem khibadugi mayokta UNC na leikhiba khongpham adu hena session hankhre haina ahan be headline tawri shuni Thagazari Premchand Aroibeda maroiba pau amuk Security force ni haidunasu aikhoigi ichasingna khongjang changsilakpa matamda ka henba thabak chatharabadi action lawgani haina Mukhyamantri Ningthoukhongjam Birena hairi Sahi nauriba mahiroi singna khongjang changsinbada security force na ka henba thongsing chathadanaba Manipur Commission for Protection of Child Rights na appeal tawri amasung Imphal West Imphal East amasung Thobal jila singda matam kaktana curfew thamjinkhre pauloi jare